Security Force signal Ngamkhibaga Lalhoulup Anigi Cadre ani Phagatpa Ngamkhibaga Loinana Hurankhiba Gari singsu Phagatpa Ngamkhre hari Manipur Police ki pau amada Security Force singna Imphal West District ki fayeng degi Ngamkhibaga Lalhoulup KYKL gi Cadre ama fari hari hariba Cadre adu Lamsang Police Station na konba fayeng mayai lekai degi angom azoi meitei jai kuntrani thoini hari mioi adu dagi BP jacket ama BP helmet ama military vest belt ama telescope ama amadi mobile phone ama fagale hari nakalamarom dasu Ngamkhibaga Lalhoulup KCP Lalumbagi Cadre ama kontha ahalup makha lekai gi lai haraubam leirak fari hari mioi adu kontha ahalup mayai lekai degi wahengbam Ramanand Singh jai yankhaini hari mioi adu dagi 9mm pistol ama 9mm live round taru .32 pistol ani .32 live round nipan amadi mobile phone ama fagale hari Amarom desu Manipur Police na special drive machathabada Hurankhiba 4-wheeler mapan amadi 2-wheeler taruk Phagatpa ngamkhi hari